ngasi house da khanariba motion manipur na primaza political status da hanjinma ngamlaba matamda ta manipur india ka phi wakhainaba ngamgani motion asi chumana ai samak thawak sangyang na sogotari Mr. Speaker Sir, Manipur masagi top topa sahi sing ani henbagi puwari leizaba masagi saktam masagi maningta mangak saduna Southeast Asia da hainhumna panjaramba idamdamni masigi matik chaba parman haibabu 1762 da British amasung Manipur ani gi marakta inakhiba Mutual Trade and Defence Treaty 1826 da British amasung Awang Burma ani gi marakta yanakhiba Yandabo Treaty 1833 to 34 gi Manipur Burma Treaty loinana Anglo Manipur War 1891 na Laraba Kudamni. Laibak Chibadi 1891 Anglo Manipur War gi matung dagidi Manipur na British ke makuta mai thibana khrama matung 1947 ke 14 August ki nongai chabukta British loram sachani makutagi ningtamba amung dhauna na phangduna Manipur State Constitution Act ningduna sahi simaki October tang 18 da democratic election pangthoktuna representatives petitry khanduna Council of Ministers na lengak chaba idamda mama oirakhi So, 1949 ki September 21 da Manipur ki Maharaj Bodha Chandra Bunnamduna Mazai Agreement sign thon kibaga loinana sei simaki ki October tang 15 da Manipur bu India ki phibanungda namtin tinsin ki asumna Manipur masana marom dom lengak chanabagi hagmat pikhi matungda iramdam sida yenghaidaba thoning-daba wathokla thokayana parengeng ba horakhi Malengi lebak kayana saukhatpagi pandom lomlawa phawbada iramda Manipurdi saukhatpagi lambida khongkap ama phawba thangduna chatpa ngamjadri ngasi ekhoi loiram ngai ki makhada minai nai thangi punsi maren amada wana lelakli basigi wanto khangdaba opposite bench da phambiriba isinau sing aidita sena ngaktaba ngamjade India ki debate and new policy ki tamthiraba langda thuraba irei sa singna kangluk masengi makta inai tahanaba amadi Manipur bu singkop sana thugainaba India ki lengana honarakli Nagala Hova NHCN IMG peace talk without territorial limit na Manipur bu mai hona zan khiba Armed Forces Special Power Act 1950 agi tamthiraba phe encounter na iramdam sigi naharol 15,000 hembagi punsi pikhamnan khiba kangna mamangi yehidaba thodo mitomiya sa singa no makang da Iramdam sida stang silaktuna mitomiya sa singa iramdam sigi elhong misinda pirakliba tamthiraba saitheng pumnama Manipur Merger Agreement 1949 na iramdam sida piba khudolni maike kyadagi iramdam sigi elhong misingu maru phangna muthanaba honabada natana India na Manipur gi samna maphai amagi sakhotpagi thabak thoram amata ngasi phawba lakhotpa udri Iramdam yolaga makhoi gi kana balauba oizaba thibada ngauraba lamdam sigi mithibong mitaman kharaga India ga manaraga inkhalak iman naharol kaya gi punsibo nisagi pakta irang hanaba hotnaba ipa ipo haktaktagi sagona duna laklaba lai haraba phawada miya lainda onthoknaba hotnariba pumnamak si yengluraga Pre-Merger political status da restore tongnabagi khongdang paikhalak ibasi Manipur gi top puar gi khudolni ningsing bayai Indian Independence Act 1947 ki matung ina Manipur asi India da pungera Pakistan da pungera natraga maromdom maningtam na hingjaba ahum sige marakta apamba ama khanabagi hakpiri Act asi ki matung ina Manipur asi 1947 ki 14 August ki nongai chabukta Manipur gi matamdugi British political agents steward na iningthobuda sandada ningtama sinaramki aduga Manipur di masana maromdom lenga chanabagi khongthang paikhatsakhi Interim Council na draft over Manipur gi Constitution asi 1948 ki January 3 sanaki Constitution asi ki matung ina 1948 ki June 11 gi July 27 phawada miyang gi election pangthoktuna sahi sima ki October tang 18 da TC Tiangkham na speaker amadi MK Priyobatana si minister oiba Manipur National Assembly House linkhatuna Southeast Asia da khwaidagi ihan hanba democratic nation ama Manipur na oikhi asigumba status ta hanjin mangablaba matamda ta Manipur India ka phiwa khainaba ngamgani maram aduna iramdam sina sakhotpagi lambida khong thangjinjaba ngamnaba sakthung phidungdana leiriba isagi phapam thokpa ha yelong mising mapung phanang phangba ngamjanaba iramdam si malengi leba kayagi mamangda maromdom thongna phana lepsaba ngamnabagi amata ngairba upaidi Manipur na pre-merger political status ta hanjinaba haibasini masinatana Manipur India ka phiki wakhainaba upai amata leiroi Motion asi sumana yenaba yaudana house agi pass awinaba Mr. Speaker sir gi puning sinsindari thanks